ngasi nungthin phongkiba paukse singdagi lokhatcharaga mayamgi mafamda paudam jaromge ahanbada kangla paudagi lokhatcharaga mayamgi mafamda paudam jaromge India government ki Ministry of Home Affairs ki wafam yaba ngamloi handokadabani UCM illegal migrants sing maru oina Kuki narco business singna namna khundariba mafam sing matam khara fencing khakiroi haina phongdorakliba center ki karamba agenda no wafam asi yaba ngamloi haina UCM ki president ke dhire na phongdokre ngasi lampen pata leiba UCM ki office ta pangthokpa paugi mifam amada wafam asi phongdokladuna mahakna makha tana hai Modi government 3.0 Ogi numit samani pharakpa asiga mari lainana Union Home Minister na pikhiba statement da Manipur da hojik thokliba conflict asigi hawrokpham di illegal immigrant narco business tawbasing asina maram oiraga asigumba conflict asi ohelakpani haina media gi khuthang da phongdokkiba leikhre adugumba phongdokpa leiraba amadi hojikki thokliba conflict asi illegal migrant mayam ama laklaga drug mafia narco business tawriba narco terrorist sing asina Manipur da sangsilakpadagi conflict asigi hawrokpham maram amani haina phongdokpa leiraga Kuki narco terrorist sing na changpham oi haina khangnariba mafam asi matam kharagi oina border fencing khaba lekhigani haina Indian government ki home affairs ki maikai digi phongdokliba asi yamna laibak thibani masi UCM na akan mamong da yaningde masi reject tawi issue asi India government na loisinge haina khalagadi hairiba illegal migrants sing asina irai laina satok sasin tawriba adugumba mafam sing aduda hana fencing khadana karamba mafam da khagadoribano haibagi wahang ama lagle wathok thokali hairiba kanglup phurup sing aduna changlakliba mafam sing aduda border fencing khaba leplaga karamba mafam da fencing khaba hogadoribano maram aduna hairiba decision asi khudak tokadabani amasung border fencing asi athuba matam da khaba hogadabani conflict asi loisinaba India government na athuba honagadabani Kuki na kundariba chingi area kharadadi ngamkai sambal khabagi thabak kona tawgani haibase irang asiga tayonaba amani kokomi thasigi tara tareta center da NDA lengak pairakpa amadi Prime Minister Narendra Modi gi ahum suba tamgi numit chamani suba pakhat kadaba thabak chingi manungda tha tara taruk helaba Manipur gi thoglibe irang asigi woroisin puraknaba wafam yawi haina miyam na ngainaduna lakhiba numit adu sukre numit asiga mari leinana Union Home Minister Amit Shah na national media sing da phongdokhiba wafam sing national media channel ama oiriba news 18 na quote tawkhibada Manipur da Kuki phurup sing na khundaba chingi area kharadadi ngamkai gi sambal khabagi thabak asi kona tawgani aduga endo Myanmar ngamkai paringi atopa mafam singdadi adumak sambal khabagi thabak chathakani hairiba asi yamna maram sadaba thokliba irang asiga yamna tayonaba amani haina kokomi gi media coordinator Yumkhaibam Surjit Kumar Kumanna thadorokpa cherol amana hairi cherol asina makha taribadi hojik Manipur da thokliba irang asi Kuki singna namna taba chingi area Myanmar ga tainaba mafam singda fencing yaudraba border area singdagi haijilakpa foreign immigrant chin Kuki narco terrorist singna maitai miyam da landarakpani haibase center lengak amadi state lengak anina khangde haiduna chenba yaroidaba khudam changdam kaya mayek sengna leikre Myanmar border area asi hana miting changlaga matik chana fencing tawraga lo kaina changlakliba foreign immigrant sing amadi chin Kuki narco terrorist sing asi takthokuna Manipur da hojik thokliba irang asi Manipur miyam gi apamba mawongda thuna loisinabagi thabak paikhatkadabani thokliba irang asigi mari leinana naga taba border area singda henna miting changduna border fencing tawgani haibasi ona tainabagi thawongni haina kokomi amadi Manipur miyam na lawi Kuki na namna taba Myanmar ga tainaba border asi hojik fencing tawbagi thabak chathariba lepkhigani aduga atopa mafamdadi thabak makha chathakigani hairibasi center lengak na hojik thokliba irang asi loisinba pamde makha tana chathahaningi haibasi masina mayek sengna takli Manipur da NRC chanahanduna foreign immigrant takthokuna Manipur da hojik thokliba irang asi atuba matamda loisinabagi lambi adu lakani masi tawdana tayonnaba thabak sing lokhatpa asinadi irang sangthana thoknaba center na tawri haibasi miyamna ifungfungna khangnaraba wafamni hairi Atopa pau amada BDF personnel kunmanga jiribam gi law and order ngakpada report tawnaba thokhiba order adu handokpiu Thasi ki tara tareta Manipur police ki DGP na khangalakpagi matung inna Imphal East ki SP K Megachandra na order ama thoktuna Imphal East ki BDF personnel kunmanga jiribam gi law and order ngakpada temporary oina
SP Jiribamda report taunaba thokiba order adu handokpinaba Imphal East District BDF Welfare Association gi maikaidigi phongdorokli Manipur Press Club tangasi pangthokiba paumi singi unaba amada association gi president Chagol Sem Sanjit na phongdokibada thokliba order adubudi ikai khumnai Manipur da thokliba irang asidasu BDF sing chingkhong chingya da mathau pangthoktuna lagli adum oinamak BDF personnel sing da khuchu khulai gi oiba awat pa kaya leibana red zone area sing da mathau pangthokpada khudong sadaba kaya mayok naribana red zone area sing da duty tawbada asok apan amadi sibana ba thokpada BDF welfare fund dagi khaigatnaba senpham natana lenga ki maikaidigi lupa 10 phawba piba leitri Manipur da leiriba BDF sing gi service policy phagatnanaba amasung pe hengat pinaba taknaduna lagliba asisu thabak oina onthokpidri makhatana hojik tha amada pe oina lising 10 piriba asida BDF singna district lana Jiribamda duty tawbada imung manungda thengna hogadaba khudong sadaba sing yengbiraga thokliba order asi handopinaba amadi BDF singda equipment suna pibinaba department ki pukning singsilakli Paunin Call News Service tagi lokhatcharaga irang asigi district sing da laigadaba CRPF personal sing gi barrack sing ayamba saba loikre Hauzik Manipur da oiriba phibam asida lengak na lokhalakpa section thorangi manung channa Manipur gi maru oiba district sing amade tongan ba mafam sing da anauba CRPF personal sing lainanaba security barrack sing ayamba sem sajinba loisilakle hairi Wafam ngasi Manipur ki Chief Minister Nongthombam Biren Singhana mahak ki Facebook account ta iduna thagalkhibaga loinana tongan ba district singda semjin sajin ba loisilaklaba CRPF personal singna laigada barrack sing amadi saba loisilakadoroba mafam sing yauba barrack sing gi photo ga loinana thagalakhiba post aduda hojik phawbada loisilaklaba CRPF personal singna laigada barrack sing adudi Imphal West District ki oina Phayeng Sing Laikai amadi Senjam Chirangdani Thobal District ki oina Nongpok Sengmai Police Station gi manung channa Hairokni Imphal East District ki oina Kaithen Manbi Outpost amadi Unaco School Manak ki chanungdani Jiribam District ki oina Boro Bekrada oiri Kangpokpi District ki oina Supermaina Police Station gi manung chanba Gambi Gaidani Bisnupur District ki oina Waroi Sing BDF Outpost amadi Laikin Thapi BDF Outpost ta oiri Kakching District ki oina Palel Police Station gi camp manung amade Khongnang Phaisabi village dani Churachandpur District ki oina hojik mafam ani da semgatpagi thabak chathari mafam ani adudi Churachandpur District Headquarters ki reserve line da amade singhatani Imphal West District ki manung gas ki maikhuna hagatuna laikai laisang anu naurem mangam sanjitagi thawai yaudraba hakchang aroiba mathau mangam puthoknabagi rims ki mokta purakre sanjitagi thawai yaudraba hakchang purakpa matamda mahaki poknafam lamdam uripok huidrom laikai da leiba miyamna lei katuna ikai khumnab utki ningsingba yabade tha asigi tarada mahiroi singna Numidang gi matamda changsin khiba ihauda police na tear gas cell kapada yumlakta tasin badagi tha mapan gi angang naupubi sanjita chor phunba amadi masa ka hena sokchilakpadagi rims hospital da pukhalatuna laikan narakhibi sanjita gi puknung da yaurakhiba matam sudriba angang adu asiba hakchang oina medical procedure tawduna lokthokhi angang lokthoklaba sanjita rims hospital da aruba phibam da laikan aduna leraklaba matung ngarang laikhidabani Sanjita laikhidraba matung postmortem taunabagidamag ngarang rims mokta thamlakhibani Sanjita gi thawai yaudraba hakchang lawba lakpa matamda Sanjita gi mama CH Nagesorna Sanjita na rims hospital da laikan aduna leiringai cheirakta rims ki MS doctor amadi tongan ba staff singna lawkhiba thodang adubu thagatpa phongdokhi miyam ihau changsinba matamda Numidang changsiliba asi tawbiganu ana yek yawba thabak ingkhang chathoknaruba miyamna pothanabagi matam oiriba Numidang gi matamda irang hobagi thabak asi tawbidaba phai haiki loinana leibak ki ihau khudingmak uripok huidrom laikaisu matam chuppa mangjil thaduna saruk yaduna lagli adubu Numidang matamda ihau sagatpasi tawbiganu haina miyamda appeal tawragli Atopa pawamada Nambol oinam Kangjeibungdagi horaga Nambol Kaithen phawba ngarang Numidang mairagi khongchat chatkre Manipur muthatpa yaroi haina ima singna pullaga mairagi khongchat ama ngarang Numidang Nambol oinam Kangjeibungdagi horaga Nambol Kaithen phawba mairagi khongchat chatkre khongchat aduda Manipur mutpa yaroi security advisor amadi DGP lokthou Kuki Jau terrorist singna maitai micham da landarakpa khudakta lephalu tampakta combing operation tawba yaroi khul ngakpa phaba yaroi loinana Kuki Jau terrorist sing muthatlu haibana chingba kholaw kaya lauki
loina khongchat aduda Nambon area Maira Paibi Lupki secretary Chaubi Leimana phongdokhibada ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯅꯤꯡꯗꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯄ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯂꯥꯂꯣꯡ ꯁꯤꯟꯂꯛꯄ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄ ꯂꯣꯏꯅꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯐꯒꯠꯄ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ ꯃꯊꯪꯗ ꯄꯥꯎꯅꯤꯡꯈꯣꯜ ꯄꯥꯎꯆꯦꯒꯤ एडिटोरियलꯗꯒꯤ ꯂꯧꯈꯠꯆꯔꯒ ꯉꯝꯈꯩ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯄꯨꯟꯗ꯭ꯔꯤꯉꯩ ꯍꯧꯖꯤꯛ ꯕꯔꯃꯥꯒꯤ ꯀꯕꯨ ꯕꯦꯂꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯚꯥꯔꯠꯇ ꯄꯨꯜꯂꯛꯄꯗ ꯕꯔꯃꯥꯗ ꯄꯤꯊꯣꯛꯂꯝꯃꯤ ꯍꯥꯏꯕꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯅꯤꯟꯗꯣꯟ ꯄꯣꯝꯅꯔꯤꯉꯩ ꯕꯔꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯑꯃꯨꯛ ꯂꯝ ꯈꯣꯞꯆꯤꯜꯂꯛꯏ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯤ ꯉꯝꯈꯩꯒꯤ ꯌꯨꯡꯕ ꯕꯣर्डर पिलर खरा ngaihak leitana hongdok hongjin tawi hainari asigumba phibam asi thoktanabagi Burmaga India gi ngamkhai nakhai sengna leinabagi damak leibak ani na yanaba ngamkhai sambal khanabagi apamba Manipuri singna Bharat Sarkar da phongdoktuna akanba pressure piri masina Bharat amadi Burma gi ngamkhai gi asengba thamnanaba oirbasu hojik Bharat ki manungda leminariba Manipur amadi Nagaland gi ngamkhai asisu nakhai sengna leitabana Senapati district ka Nagaland ga tainaba ngamkhai da yamna toina khana chainabagi thokdok thokli lamkoiba singi pungning huba mafam oiduna miyoi kayana koiba laknariba juko tampak asisu incredible India da Nagaland gini haina yaukhiba wafam lei Manipur gi ngamkhai manungda Nagaland gi police outpost phawba sajilakpagi wathok oinai asigumba Manipur gi ngamkhai da atoppa leibak Brahmana lawsilakpa aduga Bharat ki manungda leminaba Nagaland su ngamkhai gi wathok hek hek thoklaba phawba Bharat Sarkar na Manipur gi asengba ngamkhai nakhai sengna leinanaba honabada pukning changbi dabagi matauda leithokpa asidi achumbani hainingde leiriba phibam asi yaningdabadagi miyoi kayana Manipur na Bharat ta tindringai gi boundary adu kahenba yaroi haibagi wahi phongdorokpa asi taraina lowba chumloi Manipur gi pak chawba Bharat ta tinsilubadagi piksilakpa tarbadi madugi daita Bharat Sarkar na pugadabani hairak Manipur asi hana leramba ningtamba adu hanjinjage Bharat tagi tonganba ningtamba tonganba leibak ama oige haibagi pandamda khulai paiba lalolup kayasu leiba Manipurni asigumba Manipur gi phibam asida Manipur gi ngamkhai nakhai sengna thamnanaba honabidaba asinasu Bharat Sarkar na Manipur bu thausabidabagi matawdi afaba natte amaromda Manipur gi ngamkhai kahannabada natana Manipur da Kuki na namna taba mafam sing yauna tonganba administrative ama thamnaba manglan mangduna horiba lan asina maram oiraga thoklibe irang asisu center amadi state lengakna atuba matamda loisinaba waroisin ama porakpana achumba oigani natraga kanglai paki miyam pendabana henmankibana thokaningdaba thawdok kaya tholakpa yai atopa pawamada Kaching Municipal Council na konba mafamsingda lamtu sengduna swasta hi seva gi thoram pangthokre Bharat Chenbatungna chathariba swasta hi seva gi saruk ama oina Kaching Municipal Council na Amrut 2.0 project ki makhada Kaching Wairi Salam Lekai da tawkiba Salam Pukri achawbada cleanliness drive chathabaga loinana tree plantation gi thoram pangthokre cleanliness drive cum tree plantation gi thoram duda Kaching Municipal Council gi caretaker chairperson Nauren Sanjit Kumar na haikibada council asigi manungda leiriba club CSO sing amadi miyam pumbana changsilliba cleanliness drive asida saruk yaduna luna nana tinjang kaijang daba samajam oihanbada miyamna saruk yabiu haina phongdokhi cleanliness drive aduda KMC gi caretaker councillor sing laikai gi miyoi sing su saruk yaki